Myanmar ge explosive paifam yum ama pokharbada miyoi nifu manga hena sikri Myanmar awang nompok thangba mafum ama dalaiba khoni tawbagi damakta sizinaba pokhaiganba potsing paifam boliba building ama nomaijing nimita pokhairakpada miyoi nifu manga hena sikri haina rescue worker amadi independent media reporter signa phongdorakli Myanmar gi Namkhan Township manung chana laiba kongtuk khungrangda nomaijing nimiki nimijumba aduwaida pokhaibagi thodok adu thokibani miyoi nifu manga hena siraga humra hena asopa nangki hariba mafum asi Myanmar gi ga China gi awang thangba sarukta kilometer ahum chatlaga laiba mafum ni khoni tawfam adu ethnic armed group oiriba Tang National Liberation Army na control tawduna laiba mafum ni thodok thofam adudagi rescue worker amana phongdorakpada angang taruk yauna asiba hakchang nifu taruk lokthokpa ngamkhre lonena asokpa humra ka mari aduna township adugi hospital da pukre hairi pokhaiba aduda yamdrabada yum chama hena asokapan nangkhibani Sans Station gi online news agency amana phongdorakpada sikiba miyoigi masing adu yankhaidagina yankhaimanga fawbu oigini hairi makhoi thodok thofam adugi photograph sing amadi video kaya pokhaiba loikraba matungda upload tawaki